Hi mayam nungaibibro kamain tawrige ngasidi aidi card sina reading ama tawjage adudi mayamgi what's coming next haibagi muhutta isagi highest future version duna hojiki present version sida kari haiba pamli bage kari khanganingi bage haibado adugi card reading oina tawjarage ngasi masida adongi wake up call oiba yai warning pirakwa oiba yai natraga kari gumba jaga amda adom do stuck tawraga leiba oiba yai ko ado adongi future self tuna adom sida aidi hairakadoine semdo aningba mayamdo kaigino haibada magi bright future ko nagisi oina bai damakta mana adonda guide tawaktoine aduidi yenginasiko aduga adom se hoje hoje chatliba lambi ado right path chatlibra haibado aduido su yenginasi mayam isana pamjaba crystal sing isada sibiba natraga paibiba yaiko aduiduga yamna comfortable oiba jaga amda phambiro aduga haidi yengasi ai card khara sadoksage mayamgi haidi kari leibage haibado mayamgi future version do aduna hoje hoje ki version do da kari khanganingi bage haibado yenginasi ko mayam ꯁꯥꯒꯤ ꯐ꯭ꯌꯨꯆꯔꯁꯤꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪꯒꯤ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯪꯁꯦ ꯍꯤꯂꯤꯡ ꯇꯧꯕ ꯃꯊꯧ ꯇꯥꯏ Hi, this is Shakeela Yumnam, a certified tarot and crystal healer. ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯝꯃꯤꯕ ꯄꯥꯏꯜ ꯑꯅꯤꯁꯤꯗꯒꯤ ꯑꯗꯣꯝꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯄꯥꯏꯜ ꯑꯃ ꯈꯟꯕꯤꯔꯣ ꯄꯥꯏꯜ 1 ꯑꯃꯗꯤ ꯄꯥꯏꯜ 2 ꯏꯁꯥꯁꯤꯡꯗꯨ ꯄꯣꯁꯆꯔ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯐꯝꯕꯤꯔꯣ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯖꯒꯥꯗ ꯄꯣꯁꯆꯔ ꯆꯥꯅ ꯁ꯭ꯇ꯭ꯔꯦꯠꯇ ꯐꯝꯕꯤꯔꯣꯀꯣ ꯃꯁꯜꯁꯤꯡꯗꯨ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ ꯁꯣꯜꯖꯔꯗꯨ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ ꯁꯚꯦꯟ ꯆꯀ꯭ꯔꯗꯨ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ ꯁꯣꯔ ꯁꯥꯡꯅ ꯑꯍꯨꯝꯂꯛ ꯍꯣꯟꯖꯤꯟꯕꯤꯔꯒ ꯑꯍꯨꯝꯂꯛ ꯍꯣꯟꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯝꯃꯤꯕ ꯄꯥꯏꯜ ꯑꯅꯤꯁꯤꯗꯒꯤ ꯑꯗꯣꯝꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯄꯥꯏꯜ ꯑꯃ ꯈꯟꯕꯤꯔꯣ ꯑꯍꯥꯟꯕꯗ ꯄꯥꯏꯜ 1 ꯈꯟꯕꯁꯤꯡ ꯌꯦꯡꯉꯁꯤꯀꯣ ꯑꯍꯥꯟꯕꯗ ꯄꯥꯏꯜ 1 ꯈꯟꯕꯁꯤꯡꯒꯤꯀꯣ ꯐ꯭ꯌꯨꯆꯔ ꯚꯔꯖꯟꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯣꯝꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯅ꯭ꯌꯨ ꯏꯁꯥꯒꯤ ꯄ꯭ꯔꯦꯖꯦꯟ ꯚꯔꯖꯟ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯌꯦꯡꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕꯁꯤꯡꯀꯣ ꯐ꯭ꯌꯨꯆꯔ ꯚꯔꯖꯟꯗꯨꯅ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯚꯔꯖꯟꯗꯨꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕꯁꯤꯡꯒꯤ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯑꯝꯇ ꯇꯧꯕꯤꯌꯨ Pile number 1 khanda ichil naw singi ko pile number 1 khanda ichil naw singi future si sina haise future si dadom si haidi mi ga yamna pullaga ko friends singa oi taraga su ahan bai da nungsinungon gi han haider age ko nungsinungon gi haisu relationship ta family members singa oi bai colleagues singa oi bai natraga friends singa oi bai ko adom the future version si kamai ta bai haba matam da mi ga pullaga haidi mi mayam ga nungsi chanana laimina ba hai tare ko nungsi chanana laimina ba sida yamna pamjaba future ama oi ko yamna pamjaba kaigino haibadi nungsinungongi matangsida oi sarsu relationship se amaga nungsi chanana yamna wari watai fajaba saraga ko afaba wa khata hainara kanda yam nungsinana laibase yamna pamjaba misak ama oi adomte ko aduga thaba ingkanggi matangda haiba oi taragasu ko thaba ingkanggi matangdo haiba oi taragasu amana amagi idea puthokani amaga leitaba amagi idea puthokani ko collaborate tawnarakanda amaga punjhanaraga yamna haidi hingminaba hai tar punjana hingminaba idea mayam am tawga growth ki achauba mayam am ko amagi idea puthoga adumaina hingba pamba mi sakam oi ko adumge future si adumna pami basi adumaina oi ko adugi damakta hojik ki future gi adumgi version si sina hojik adumda semdo aningba pamli basi adum si kaino haiba matamda hojik kidang adumgi haibadi past ki matam si sida past ki memories haidi nungaiba mayam ama legi ko past maru mapang sing ko hairage ko natraga family members sing so hairse ko past ki matam childhood hawakon matam sida adugi memory nungai ba afaba haibadi ko nungsi chanana leiba amana amagi mateng pangnara yamna thamoi sengnaraga leiba ko haujikan gi mithi loksing amana amagi tauna basina taba amana amagi help tauna yamna innocent oi bai de thamoi sing innocent oi bai de angang haisida bu yamna innocent oi ba kaida landaba adagi fataba wakan khandaba oidana adumaina tawrakpagi childhood ki matam sida adum se adumaina haurai ko sigi si habadi present ki matam sida adum si isagi growth ki damakta yam kana hotnai nungsi nungongi matang da oi taraga so haidi nungsi bagi mari se sida yamna cheshanaba family members sing oi bai adu khangna jana baga oi bai natraga husband wife haidi anything oi bai mari sida adomna aduki matik adomgi side tagi hotna jai ko aduki matik side tagi hotna jai aduga ayamba makhaisu emotionally habadi fulfill tawweba ko tawbada bu kaino haiba matamda mayam si hotna kanda adomda su secret mayam ama thami ko secret mayam ama thami afaba oi bai fataba oi bai madumakti
ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯈꯪꯉꯝꯒꯅꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯁꯤꯡꯅ ꯑꯗꯣꯝꯅ ꯈꯪꯉꯝꯒꯅꯤ ꯁꯤꯀ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯊꯝꯃꯤꯀꯣ ꯁꯤꯀ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯊꯝꯃꯤꯁꯤ ꯀꯩꯅꯣ ꯅꯛꯅꯕ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯅ ꯊꯥꯖꯖꯕ ꯑꯗꯣꯝꯅ ꯀꯣ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯌꯥꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯀꯂꯤꯛꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯗ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤꯀꯣ ꯑꯗꯨꯒ ꯐ꯭ꯌꯨꯆꯔꯁꯤꯅ ꯑꯗꯣꯝꯗ ꯈꯪꯅꯤꯡꯉ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐ꯭ꯌꯨꯆꯔꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯗꯣꯝꯗ ꯑꯣꯕꯁꯇꯤꯀꯜ ꯈꯔ ꯂꯩ ꯍꯥꯏꯀꯣ ꯑꯣꯕꯁꯇꯤꯀꯜ ꯈꯔ ꯂꯩ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯁꯤ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯒꯤ ꯑꯣꯕꯁꯇꯤꯀꯜ ꯈꯔ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯗꯣꯝꯁꯤ ꯍꯧꯖꯤꯛꯁꯤ ꯍꯤꯂꯤꯡꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯕꯅꯦ ꯍꯥꯏꯔꯤꯀꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯁꯤꯅ ꯑꯗꯣꯝꯗ ꯍꯥꯏꯔꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯃꯌꯥꯝ ꯍꯣꯠꯅꯕꯗ ꯑꯗꯩ ꯔꯤꯂꯦꯁꯟꯁꯤꯞ ꯃꯌꯥꯝ ꯑꯃꯁꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕꯩ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕꯒꯤ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯕ ꯃꯇꯝꯁꯦ ꯁꯤꯁꯤꯗ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯣꯝꯗ ꯍꯥꯏꯗꯤ ꯄꯦꯟ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯄꯦꯟꯗꯕ ꯗꯤꯁꯑꯄꯣꯏꯟꯃꯦꯟ ꯑꯣꯏꯕ ꯃꯣꯃꯦꯟ ꯈꯔꯁꯨ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯣꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕꯁꯤꯡꯀꯣ ꯑꯗꯨꯒꯨꯝꯕ ꯃꯣꯃꯦꯟ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯒꯤꯗꯤ ꯐꯅꯕ ꯈꯜꯂꯤ ꯃꯄꯥꯟ ꯊꯣꯡꯗꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯍꯣꯠꯅꯔꯤꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯅ ꯑꯗꯣꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯕꯁꯇꯤꯀꯜ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯄꯦꯟꯐꯨꯜ ꯑꯣꯏꯕ ꯗꯤꯁꯑꯄꯣꯏꯟꯃꯦꯟ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯗ ꯃꯤ ꯃꯌꯥꯝꯗꯗꯤ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯗꯣꯝꯗ ꯏꯁꯥ ꯏꯇꯣꯝꯗ ꯄꯦꯟ ꯑꯣꯏꯕ ꯄꯦꯟꯗꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯔ ꯂꯩꯔꯦꯕꯀꯣ ꯂꯩꯔꯀꯥꯟꯁꯤꯗ ꯏꯁꯥꯒꯤ ꯐ꯭ꯌꯨꯆꯔꯁꯤꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪꯒꯤ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯪꯁꯦ ꯍꯤꯂꯤꯡ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯍꯤꯂꯤꯡ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯩ ꯏꯁꯥꯅꯁꯨ ꯂꯥꯏꯅ ꯉꯝꯖꯕ ꯍꯤꯂꯤꯡꯅꯤꯀꯣ ꯑꯩ ꯒꯥꯏꯗ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯌꯥꯏꯀꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯕ ꯌꯥꯏ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯒ ꯍꯥꯏꯗꯤ ꯃꯤ ꯌꯥꯝ ꯂꯥꯡꯅꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯍꯦꯛ ꯇꯨꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯦ ꯁꯤꯗꯁꯨ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯌꯨ ꯇꯧꯕꯗꯕꯨ ꯃꯦꯗꯤꯇꯦꯁꯟ ꯍꯦꯛ ꯂꯣꯏꯔꯒꯗꯤ ꯃꯣꯕꯥꯏꯜꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯔꯤꯜꯁ ꯈꯪꯗꯦꯀꯣ ꯁꯣꯔꯠꯁ ꯈꯪꯗꯦ ꯑꯃ ꯍꯦꯛꯇ ꯌꯦꯡꯕꯤꯒꯅꯨ ꯀꯩꯅꯣ ꯂꯥꯁ ꯍꯦꯛ ꯇꯨꯝꯃꯝꯗꯥꯏꯒ ꯊꯪꯅꯕꯁꯦ ꯑꯗꯣꯝꯒꯤ ꯃꯦꯗꯤꯇꯦꯁꯟ ꯑꯣꯏꯕꯤꯌꯨ 21 ꯗꯦꯖꯁꯤ ꯍꯥꯏꯗꯤ ꯆꯠꯊꯕꯤꯔ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯗ ꯑꯍꯣꯡꯕ ꯆꯦꯟꯖꯁꯨ ꯂꯥꯛꯄ ꯎꯒꯅꯤꯀꯣ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯁꯤꯅ ꯍꯥꯏꯁꯦ ꯑꯗꯨꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯕꯁꯇꯤꯀꯜ ꯂꯩ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯅ ꯑꯗꯣꯝꯗ ꯒꯥꯏꯗ ꯇꯧꯔꯛꯏꯁꯤ ꯄꯥꯁꯀꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯑꯗꯨꯒꯤ ꯁꯤꯡꯗꯣ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯆꯥꯍꯦ ꯆꯥꯏꯜꯍꯨꯗ ꯍꯥꯏꯗꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯎꯅꯕꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯣꯝꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯏꯜꯍꯨꯗꯀꯤ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯆꯥꯏꯜꯍꯨꯗꯇ ꯑꯩꯈꯣꯏꯒꯤ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯌꯦꯡꯉꯤ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯋꯥꯔꯤꯈꯩ ꯁꯥꯟꯅꯔꯒ ꯆꯥꯏꯜꯍꯨꯗꯀꯤ ꯅꯨꯡꯉꯥꯏꯕ ꯃꯦꯃꯣꯔꯤꯁ ꯑꯋꯥꯕ ꯅꯠꯇꯦꯀꯣ ꯅꯨꯡꯉꯥꯏꯕ ꯃꯦꯃꯣꯔꯤꯁ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯄꯣꯔꯛꯑꯣ ꯑꯗꯨꯁꯨ ꯍꯤꯂꯤꯡ ꯃꯈꯜ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤꯁꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯀꯣ ꯑꯁꯤꯒꯤ ꯍꯤꯂꯤꯡꯁꯤ ꯁꯤꯁꯤꯅꯅꯦꯕꯀꯣ ꯐ꯭ꯌꯨꯆꯔꯁꯤꯅ ꯑꯗꯣꯝꯗ ꯇꯥꯛꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯗꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯂꯩꯕ ꯌꯥꯝꯅ ꯒ꯭ꯔꯣꯠ ꯂꯩꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯣꯏꯅꯤꯡꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯐ꯭ꯌꯨꯆꯔꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯔꯤꯕ ꯖꯒꯥꯉꯩꯁꯤꯗ ꯁꯦꯝꯗꯣꯛ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕ꯭ꯔꯥꯏꯠ ꯂꯩꯕ ꯁꯨꯀꯨꯟ ꯁꯥꯟꯇꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯆꯥꯏꯜꯍꯨꯗꯀꯤ ꯃꯦꯃꯣꯔꯤꯁ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯄꯨꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯀꯣ ꯁꯤꯁꯨ ꯍꯤꯂꯤꯡ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯣꯝꯒꯤ ꯁꯤꯀ꯭ꯔꯦꯠ ꯀꯣ ꯍꯥꯏꯗꯤ ꯃꯔꯨꯞ ꯃꯄꯥꯡꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯛꯅꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯣꯏꯕ ꯌꯥꯏ ꯊꯝꯃꯤꯕ ꯁꯤꯀ꯭ꯔꯦꯠꯁꯤꯡꯗꯣ ꯑꯗꯣꯝꯅ ꯌꯥꯝ ꯊꯥꯖꯖꯕ ꯃꯤꯁꯛꯇ ꯁꯤꯌꯔ ꯈꯔ ꯇꯧꯊꯣꯛꯑꯒ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯨ ꯈꯤꯇꯪ ꯀꯝ ꯑꯣꯏꯅꯕꯀꯣ ꯈꯤꯇꯪ ꯍꯟꯊꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯁꯨ ꯍꯤꯂꯤꯡ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯆꯥꯏꯜꯍꯨꯗꯀꯤ ꯐ꯭ꯔꯦꯟꯁꯤꯡ ꯀꯩꯁꯤꯡ ꯄꯨꯜꯂꯀꯥꯟꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯒ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯀꯣ ꯁꯤꯁꯨ ꯍꯤꯂꯤꯡ ꯃꯈꯜ ꯑꯃꯅꯤꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯣꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯣꯕꯁꯇꯦꯀꯜ ꯑꯣꯏꯔꯤꯁꯦ ꯍꯤꯂꯤꯡ ꯇꯧꯕꯗꯨꯅꯤ ꯍꯥꯏꯔꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯣꯝꯅ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯦꯛꯁꯟꯁꯤ ꯔꯥꯏꯠ ꯇꯥꯏꯝꯁꯤꯗ ꯂꯧꯕꯤ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯒ꯭ꯔꯣꯠ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯕꯣꯏꯐ꯭ꯔꯦꯟ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯕ ꯌꯥꯏ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯣꯏꯕ ꯌꯥꯏ ꯑꯗꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯑꯣꯏꯕ ꯌꯥꯏ ꯐꯦꯃꯤꯂꯤꯒ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯒꯅꯤꯀꯣ ꯍꯦꯜꯊꯇꯁꯨ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯀꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯦꯟꯖꯦꯜꯅ ꯑꯗꯣꯝꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯕꯁꯇꯦꯀꯜ ꯍꯥꯏꯁꯦ ꯑꯦꯟꯖꯦꯜꯅꯁꯨ ꯑꯗꯣꯝꯗ ꯒꯥꯏꯗ ꯇꯧꯔꯦ ꯑꯗꯣꯝꯒꯤ ꯄꯥꯊ ꯂꯝꯕꯤꯁꯦꯀꯣ ꯑꯗꯣꯝꯒꯤ ꯄꯥꯊ ꯂꯝꯕꯤꯁꯦ ꯔꯥꯏꯠ ꯗꯤꯔꯦꯛꯁꯟꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯦꯛꯁꯟꯁꯤꯡꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯧꯈꯠꯄꯤꯌꯨ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯟꯁꯤꯡꯁꯦ ꯂꯧꯈꯠꯄꯤꯌꯨꯀꯣ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯅ ꯑꯗꯣꯝꯗ ꯇꯧꯕꯤꯔꯛꯄ ꯒꯥꯏꯗꯅꯤ ꯑꯗꯨꯒ 21 ꯗꯦꯖ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯟꯁꯤꯡꯁꯦ ꯂꯧꯈꯠꯂꯒ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖꯦꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯁꯤ ꯁꯨꯞꯅꯒꯤ 21 ꯗꯦꯖ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯀꯟꯇꯤꯅ꯭ꯌꯨꯁ ꯂꯦꯞꯇꯕꯤꯗ 21 ꯗꯦꯖꯁꯤꯗ ꯑꯗꯣꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯆꯦꯟꯖꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯏꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯅꯤꯀꯣ ꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯅꯤꯀꯣ ꯑꯗꯨꯒ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔ ꯚꯔꯖꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯖꯦꯟ ꯚꯔꯖꯟ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤ ꯈꯪꯍꯟꯅꯤꯡꯉꯤ
File number 2 khanda ichil now single future version na present version asida kari khanganingi hainingdi chatliba adugi punsigi part adu achumba part oiribra universe na guide tawbiyo. File number 2 khanda ichil now single ko. File number 2 khande chilnaw singi ko file number 2 khande chilnaw singi haujo haujuk la ibasi kamaina tawe haba matamda adom gi future do adom gi future sina kamaina tawe adom se amna hard work tawba misak ama oiningi ko future sida su adom se hadi punsi gi future lakpasidasु adom se yamna hard work tawningba kaigino habade hard work tawba haise yamna waraga awaba thabak suba adugi wana taba anauba knowledge gain tawba matam khudumakta punsida tambadi loiba naide ko akoi kaya ahan oisanu kaya hanuraksanu tamba haibasi loiba naide kaigino haiba matamda sigi file tu khanda isil naw singsi kamaina tawi habadi tam sanba haijanba haibasi sina magi de pothaba oirini ko knowledge anauba phangi adagi knowledge anauba phang taragadi wakan do adusu yamna afaba wakan khanba kaino haibade anauba tamsanba afaba wakan khanba haise sigina negative oiba wakhalol amata dila oiba ko positive oiba ngata lakani khangjan ojelina hadagi tamba yai ahandagi tamba yai adugi problem amta laite any tamsanba yaba khuding mak isada nungai jaba khuding mak adumaina tamsanjaba pamba future ama oiko adongi future si aduga hojol jikka adu kaino haiba matamda adongi future sina adonda kari haining ba pamli haiba du yengase ko pasi matam sida adom si habadi action kai kai lokho matam da kitang thuna yang na action logon ba mali ko habadi wakan ji khantha bagi wakan kitang lai tabi da kaino ma tawning ba phawak baga adai kaino ma tawgi khan baga fat 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 thuna yang na tawsan ba adumaina tawba moment khara lagi ba mali ko pile number 2 khan ba sing adumaina tawba moment khara lagi ko aduna athoba thabak haibasidi asoibasu yawba yai natraga haidi soidaba khudong chabadasu achauba khudong chaba phangba yai ko soiraga na achauba phangbasu yai ko yamna thuna khongthang thanggiba mali ko aduda hꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯄꯥꯁꯇꯁꯨ ꯂꯥꯛꯈꯤꯕ ꯃꯥꯜꯂꯤ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯁꯦ ꯑꯗꯣꯝꯒꯤ ꯇꯧꯔꯤꯕ ꯏꯊꯧꯗꯨꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯕꯨ ꯍꯥꯏꯕ ꯑꯣꯏꯔꯁꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯁꯤꯗ ꯌꯥꯏꯈꯥꯏ ꯊꯤꯡꯒꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯀꯔꯤꯝꯇ ꯃꯊꯧ ꯇꯥꯗꯦ ꯑꯗꯣꯝꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯀꯣ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯍꯦꯟꯁꯝ ꯑꯣꯏꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯥꯏꯕꯗꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯈꯛꯇ ꯅꯠꯇꯦꯀꯣ ꯅꯨꯡ ꯄꯥꯟ ꯑꯅꯤ ꯐꯖꯕ ꯑꯦꯇ꯭ꯔꯦꯛꯇꯤভ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯌꯦꯀꯣ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯤ ꯅꯥꯀꯜ ꯑꯣꯏ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯣꯀꯁ ꯇꯧꯕ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯗꯣꯝꯒꯤ ꯄꯥꯟꯗꯝꯗꯨ ꯌꯧꯅꯕꯒꯤꯗꯃꯛꯇ ꯒꯣꯜꯗꯨ ꯌꯧꯅꯕꯒꯤꯗꯃꯛꯇ ꯆꯥꯍꯦ ꯅꯨꯡꯁꯤꯅꯕꯒꯤ ꯑꯣꯏꯒꯦꯔꯥ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯒꯦꯔꯥ ꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯣꯝꯅ ꯇꯥꯔꯒꯦꯠ ꯑꯃꯗꯤ ꯇꯧꯅꯤꯗꯅ ꯑꯗꯣꯝꯒꯤ ꯒꯣꯜ ꯑꯃꯗꯤ ꯂꯩꯒꯅꯤꯗꯅ ꯁꯤꯒꯤꯁꯤꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯐꯣꯀꯁ ꯇꯧꯔꯒ ꯆꯠꯄꯤꯌꯨ ꯍꯥꯏꯔꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯆꯥꯍꯦ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯣꯐꯤꯁꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯅ꯭ꯌꯨ ꯄ꯭ꯔꯣꯖꯦꯛ ꯍꯧꯒꯦ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯃꯣꯁꯟꯒꯤꯗꯃꯛꯇ ꯇꯥꯟꯅꯒꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯑꯗꯩ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨ ꯍꯥꯏꯗꯤ ꯑꯅꯧꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯈꯟ ꯇꯥꯔꯁꯨ ꯂꯨꯍꯣꯡ ꯈꯣꯏꯍꯣꯡꯕꯕꯨ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯁꯤꯒꯤꯁꯤꯅ ꯑꯗꯣꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯅꯤꯡꯉꯤꯕ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯒꯥꯏꯗꯇꯤ ꯑꯣꯕꯁꯇꯦꯀꯜ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯊꯤꯡ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯁꯤꯒꯤꯁꯤꯗ ꯍꯧꯖꯤꯛꯁꯤ ꯑꯗꯣꯝꯁꯦ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄ ꯃꯊꯧ ꯇꯥꯏꯌꯦꯅ ꯍꯥꯏꯕꯀꯣ ꯒꯤꯐ ꯑꯦꯟ ꯇꯦꯛꯇ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯂꯩꯖꯕ ꯑꯗꯣꯝꯅ ꯇꯦꯡꯕꯥꯡꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯇꯦꯡꯕꯥꯡꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯇꯦꯡꯕꯥꯡꯂꯤꯕ ꯃꯤꯁꯛꯇꯣ ꯐꯖꯅ ꯌꯦꯡꯉꯒ ꯑꯗꯣꯝꯗ ꯍꯥꯏꯗꯤ ꯇꯦꯡꯕꯥꯡꯉꯤꯕꯗꯨꯒꯤ ꯑꯃꯨꯛ ꯍꯜꯂꯛꯅꯕꯒꯤ ꯋꯥꯐꯝ ꯅꯠꯇꯕ ꯇꯦꯡꯕꯥꯡꯉꯤꯕ ꯃꯐꯝꯗꯣ ꯃꯐꯝ ꯆꯥꯕꯗ ꯍꯥꯏꯗꯤ ꯇꯦꯡꯕꯥꯡꯕꯤꯌꯣ ꯁꯤꯅꯤꯀꯣ ꯂꯥꯏꯔ ꯅꯪ ꯂꯩꯖꯗꯕꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯇꯦꯡꯕꯥꯡꯕꯤ ꯇꯥꯔꯒꯁꯨ ꯑꯗꯣꯝꯗꯤ ꯌꯥꯝꯅ ꯐꯕ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤ ꯐ꯭ꯌꯨꯆꯔꯁꯤꯅ ꯑꯗꯣꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯤꯀꯣ ꯑꯣꯕꯁꯇꯦꯀꯜ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯅꯛꯅ ꯆꯥꯟꯅꯕꯗꯁꯨ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯂꯧꯔꯒꯀꯣ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯗꯣꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁ꯭ꯋꯤꯠ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯠꯂꯒ ꯃꯅꯨꯡꯗꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇ ꯊꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣꯝꯒꯤ ꯑꯅꯛꯄꯗ ꯈꯔꯗꯤ ꯎꯕ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯐ꯭ꯌꯨꯆꯔꯁꯤꯅ ꯋꯥꯔꯟ ꯇꯧꯔꯛꯏꯅꯦ ꯑꯗꯣꯝꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯂꯧꯈꯠꯅꯕꯀꯣ ꯀꯔꯤ ꯂꯧꯈꯠꯀꯅꯤ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯍꯦꯜꯞ ꯇꯧꯔꯤꯕ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯃꯤꯁꯛꯇꯨ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯀꯥꯟꯅꯅꯕ ꯈꯛꯇꯪ ꯂꯧꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ
ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯑꯃꯅ ꯄꯤꯊꯣꯛ ꯇꯥꯔꯒꯗꯤ ꯈꯨꯠ ꯑꯃꯅ ꯔꯤꯁꯤꯞ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯤꯌꯣ ꯁꯤꯅꯤꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯣꯃꯦꯟꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯈꯨꯠꯇꯣ ꯍꯥꯏꯗꯤ ꯄꯤꯊꯣꯛꯄ ꯉꯥꯛꯇ ꯑꯣꯏꯔꯒ ꯄꯨꯔꯥ ꯈꯥꯂꯤ ꯆꯠ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯦꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯡꯀꯛ ꯑꯣꯏꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯑꯗꯨꯝꯅ ꯈꯔ ꯃꯈꯩ ꯍꯥꯏꯗꯤ ꯃꯤꯒꯤ ꯍꯦꯜꯞ ꯇꯧ ꯄꯤꯊꯣꯛꯈꯤ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯈꯔ ꯈꯥꯛꯎ ꯁꯤꯁꯤꯅ ꯃꯦꯟ ꯑꯣꯕꯁꯇꯦꯀꯜ ꯑꯣꯏꯔꯤꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯦꯡꯕꯥꯡꯕ ꯑꯣꯏꯕ ꯌꯥꯏ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕꯁꯨ ꯈꯤꯇꯪ ꯈꯥꯛꯑꯒ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯇꯥꯡꯀꯛꯅꯤ ꯍꯥꯏꯔꯒ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯁꯤꯡꯅ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯐꯥꯁ ꯑꯦꯛꯁꯟ ꯂꯧꯕꯗꯣ ꯑꯦꯛꯁꯟꯗꯨ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯣꯝ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯕꯤꯔꯒ ꯑꯦꯛꯁꯟꯗꯨ ꯈꯤꯇꯪ ꯇꯞꯊꯅ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯀꯨꯞꯊꯅ ꯌꯦꯡꯉꯒ ꯂꯧꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯐꯣꯀꯁ ꯇꯧꯔꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯆꯠꯄꯁꯦ ꯑꯗꯨꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯅ꯭ꯌꯨ ꯁ꯭ꯇꯥꯔꯠ ꯍꯧꯕꯒꯤ ꯌꯥꯝꯅ ꯐꯕ ꯔꯥꯏꯠ ꯇꯥꯏꯝ ꯑꯃ ꯑꯣꯏ ꯁꯤꯁꯤꯅꯤꯀꯣ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯗꯨꯗ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯕ ꯒꯥꯏꯗ ꯃꯆꯥ ꯑꯃꯃꯝ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯍꯤꯂꯤꯡꯒꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯁ꯭ꯇꯛ ꯇꯧꯔꯕ ꯃꯤꯁꯤꯡꯒꯤ ꯍꯦꯜꯊꯀꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯃꯊꯪꯗ ꯀꯔꯤ ꯏꯁꯨ ꯂꯥꯛꯀꯗꯒꯦ ꯈꯪꯅꯤꯡꯕ ꯑꯗꯨꯒ ꯏꯁꯨ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃꯗꯤ ꯈꯪꯉꯅꯤ ꯑꯩꯒꯤ ꯔꯤꯗꯤꯡꯗꯒꯤ ꯑꯗꯨꯒ ꯔꯤꯃꯦꯗꯤꯁꯨ ꯃꯊꯧ ꯇꯥꯏꯗꯅ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯒꯤ ꯀꯃꯥꯏꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯏꯁꯦ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯌꯥꯝꯅ ꯀꯨꯞꯊꯕ ꯄꯔꯁꯣꯅꯦꯜ ꯔꯤꯗꯤꯡ ꯏꯁꯥꯒꯤ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤꯗꯨ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯀꯥꯔꯗꯁꯤꯗ ꯍꯥꯞꯄ ꯀꯥꯟꯗꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯄꯥꯠ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯄꯔꯁꯟꯕꯨ ꯑꯣꯏꯕ ꯇꯥꯔꯁꯨ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯥꯠ ꯈꯪꯅꯤꯡꯂꯤꯕ ꯃꯇꯥꯡꯗꯣ ꯍꯦꯜꯊꯀꯤ ꯑꯣꯏꯕ ꯌꯥꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯁꯟꯁꯤꯞ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕ ꯌꯥꯏ ꯁꯤꯁꯤꯡꯁꯤꯗ ꯀꯨꯞꯊꯅ ꯈꯪꯅꯤꯡꯕꯒꯤꯗꯃꯛ ꯑꯩꯒꯤ ꯄꯔꯁꯣꯅꯦल ꯅꯝꯕꯔ ꯑꯩꯅ ꯄꯤꯖꯔꯤꯕ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯅꯤꯡ